ꯃꯌꯥꯝ ꯍꯧꯖꯤꯛ ꯇꯃꯥꯏ ꯇꯟ ꯍꯧꯔꯦ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯁꯤꯒ ꯇꯃꯥꯏ ꯇꯟ ꯂꯩꯔꯦ ꯑꯗ ꯇꯃꯥꯏ ꯇꯟ ꯍꯧꯕ ꯂꯩꯍꯧꯕꯅꯤ ꯄꯨꯔꯛ ꯂꯥꯛ ꯃꯨꯊꯠꯂꯝꯃꯨ ꯁꯤꯒꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯀꯦꯝ ꯂꯥꯎꯅ ꯍꯧꯔꯤꯕꯀꯣ ꯁꯦ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯑꯗꯨꯅꯦ ꯑꯗꯣ ꯆꯥꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯗꯤ ꯇꯥꯃꯣ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯃꯥꯅ ꯅꯝꯕꯔ 1ꯗ ꯆꯥꯗꯗꯤ ꯌꯥꯗꯦ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯅꯤ ꯄ꯭ꯔꯚꯨꯅꯤꯅ ꯃꯥꯗꯤ ꯃꯁꯛꯁꯦ ꯒꯨꯟꯗꯥ ꯃꯥꯟꯅ ꯌꯦꯡꯉꯨ ꯐꯨꯔꯤꯠꯀ ꯂꯤꯠꯇꯦ ꯃꯥ ꯅꯤꯡꯊꯝꯊꯥ ꯂꯥꯡꯊꯥ ꯂꯩꯇꯦ ꯃꯉꯣꯟꯗ ꯃꯥ ꯐꯨꯔꯤꯠ ꯂꯤꯠꯇꯕꯒꯤ ꯍꯩꯅꯕꯤꯁꯦ ꯃꯉꯣꯟꯗ ꯂꯩꯖꯩ ꯁꯝꯂꯥꯡꯁꯤꯁꯨ ꯂꯣꯏꯔꯦ ꯄꯣꯛꯅ ꯂꯣꯏꯔꯦ ꯁꯝꯂꯥꯡꯁꯦ ꯀꯔꯤ ꯃꯥꯜꯂꯤ ꯌꯦꯡꯉꯣ ꯃꯀꯣꯏꯁꯤꯒ ꯇꯨꯀꯠꯆꯩ ꯅꯪ ꯅꯀꯣꯏꯗꯣ ꯀꯩ ꯀꯠꯊꯠꯇ꯭ꯔꯤꯕ ꯑꯩ ꯅꯉꯣꯟꯗ ꯅꯀꯣꯏ ꯈꯥꯛꯀꯅꯨ ꯍꯥꯏꯃꯤ ꯅꯀꯣꯏ ꯀꯩ ꯀꯠꯊꯠꯇ꯭ꯔꯤꯕ ꯅꯪ ꯀꯔꯤ ꯃꯥꯜꯂꯤ ꯌꯦꯡꯉꯨ ꯖꯨꯒꯥꯏ ꯆꯥ ꯃꯥꯟꯗ꯭ꯔꯥ ꯑꯣ ꯀꯩ ꯑꯣꯟꯗꯣꯏꯕ ꯑꯦ ꯊꯥꯗꯨꯅꯗꯣ ꯂꯤꯠꯂꯒ ꯃꯤ ꯁ꯭ꯇꯥꯏꯜꯅꯤꯅꯦ ꯑꯗꯣ 이까이리니 따위 라슬라 아픔으로 자기게 면 시나 그러면은 아이가 바보도 가이 당근하게 아이가 호자 바보도 그러면 빠빠 나도 그래 아이가 바보도 나 짜르게 누구 야구 나때 시 세컨드 호보더니 아이가 바티 빠버니네 나때 지리 강 떨는데 호보 때도 호보도 나 트로스야 하 아이 더 달라고요 지대 호보더니 하자 이별을 아니지好了，这样送了嘞。可好了，俺们这个大大就会打那铺的大，这大大，那啥，那不大这大些。tumba ma mai phun tumba cái tumba ma mai phun tumba ma thu long la tumba cái đây mày làm gì mà phụ cái đại đại cái đàn này mình đi hết quỳ mà sao phụ cái đâu mà cái đó cái đi phụ cái đôi mai đại đại thứ này đâu nâng khăng nhỉ mi khăng cái đâu nâng khăng nhỉ đại đại nó mà phụ đấy sao chứ xả lùi tại bên làm muốn em mà này là cái gì mà đi vậy ai na cái nó à cái sana binya yang pamba sabol cái sana binya nang jalebi mà sao nó naga to uru lấy cái jalebi hậu bữa rồi đó phao đồ của tôi mà lên nó cái này bà cái gì đó phải cái nào làm gì chứ như vậy á cái nào nó phải cái nào chi rồi cái mình nấu như là cái mình nấu mình xin cái này đó ngay không biết cái gì nhỉ khi nào cái đồ này hay rồi ôi 많이 짜지 마자 있으세요? 야 보고 맞아. 내가 막 하나 판 봐야 돼 방안 내가. 가다 왜들? 저기 하나라. 자 저기 하고 좀 많은 데나. 나오나 거기 짜리 루시나 도와다. 거 루시나 도. 막 필요하나. 아시는 그 패밀리지. 그래 봐. ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯆꯥ ꯊꯛꯄ ꯈꯣꯠꯄ ꯂꯣꯏꯔꯒ ꯀꯩꯅꯣ ꯇꯧꯔꯦ ꯅꯥꯄꯤ ꯁꯦꯡꯉꯤꯕꯀꯣ ꯊꯣꯡꯒꯥꯟꯁꯦ ꯅꯥꯄꯤꯅ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯕꯨꯡꯉꯣꯁꯦ ꯉꯁꯤ ꯁꯟꯗꯦ ꯑꯣꯏꯕꯅꯤꯅ ꯕꯨꯡꯉꯣꯁꯨ ꯑꯩꯅ ꯁ꯭ꯀꯨꯜ ꯕꯟ ꯂꯩꯔꯕꯅꯤꯅ ꯃꯥꯁꯨ ꯅꯥꯄꯤ ꯈꯔ ꯁꯦꯡꯕꯤꯌꯨ ꯍꯥꯏꯅ ꯑꯗꯣ ꯃꯥꯁꯨ ꯇꯧꯔꯒ ꯁꯦꯡꯉꯤꯅꯦ ꯃꯥꯗꯤ ꯀꯦꯃꯦꯔꯥ ꯅꯝꯃꯤꯁꯦ ꯈꯪꯖꯄꯣꯟꯇꯦꯕ ꯑꯩꯅ ꯍꯨꯔꯥꯟꯅ ꯅꯝꯃꯤꯅꯦ ꯃꯥꯗꯤ ꯀꯦꯃꯦꯔꯥ ꯅꯝꯕ ꯌꯥꯗꯕ ꯑꯉꯥꯡꯅꯤꯗꯅ ꯑꯗꯨꯗꯨꯅ ꯍꯨꯔꯥꯟꯅ ꯅꯝꯃꯤꯅꯦ ꯅꯥꯄꯤ ꯁꯦꯡꯉꯤ ꯇꯥꯟꯖꯥꯁꯤꯒꯁꯨ ꯐꯤ ꯇꯥꯏꯕꯒꯤꯁꯨ ꯃꯤ ꯂꯥꯛꯑꯦꯀꯣ ꯃꯌꯥꯝ ꯆꯥ ꯊꯛꯄ ꯈꯣꯠꯄ ꯂꯣꯏꯔꯦ ꯊꯕꯛ ꯂꯣꯏꯅ ꯁꯨꯕ ꯆꯥꯝꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯂꯣꯏꯔꯛꯄꯗ ꯄꯨꯡ 11 ꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯕꯥꯁꯀꯦꯠ ꯄꯨꯔꯒ ꯊꯣꯛꯂꯛꯏꯅꯦ ꯈꯦꯆꯤ ꯍꯧꯗꯣꯏꯕꯀꯣ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯂꯥꯛꯏꯕꯀꯣ ꯑꯗꯣ ꯃꯥ ꯈꯦꯆꯤ ꯆꯥꯅꯤꯡꯉꯦ ꯈꯦꯆꯤ ꯌꯥꯝ ꯄꯥꯝꯃꯦꯕ ꯃꯥꯁꯦ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏ ꯗꯥꯅꯁꯨ ꯑꯌꯨꯛꯇꯒꯤ ꯍꯥꯏꯅꯦ ꯈꯦꯆꯤ ꯍꯧꯕꯤꯌꯨ ꯍꯥꯏꯅ ꯃꯥ ꯄꯥꯝꯖꯕꯅꯤꯅ ꯍꯥꯏꯅꯀꯣ ꯑꯗ ꯃꯥꯁꯨ ꯑꯗꯨꯝ ꯍꯧꯒꯠꯂꯒ ꯏꯇꯩꯃ ꯈꯦꯆꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏ ꯑꯗꯨꯒꯤ ꯈꯦꯆꯤꯁꯦ ꯍꯧꯕꯒꯤ ꯃꯆꯜ ꯊꯤꯕ ꯂꯥꯛꯏꯅꯤ ꯕꯥꯁꯀꯦꯠ ꯄꯨꯔꯒꯀꯣ ꯑꯗ ꯌꯦꯡꯍꯜꯂꯛꯀꯦ ꯃꯅꯤꯡꯗ ꯂꯥꯛꯏꯅꯤ ꯃꯌꯥꯝꯀꯣ ꯁꯤꯒ ꯈꯦꯆꯤꯒꯤ ꯃꯆꯜ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯐꯛꯄꯥꯏꯁꯦ ꯁꯤ ꯐꯛꯄꯥꯏꯁꯦ ꯈꯦꯆꯤꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯤ ꯏꯝꯄꯣꯔꯇꯦꯟꯅꯤꯀꯣ ꯁꯤ ꯌꯥꯎꯈ꯭ꯔꯒꯗꯤ ꯈꯦꯆꯤꯒꯤ ꯃꯅꯝꯗꯤ ꯂꯣꯏꯔꯦ ꯈꯨꯅꯨꯡꯁꯤ ꯑꯃ ꯇꯧꯕꯅꯦꯕ ꯑꯁꯤꯁꯦ ꯍꯥꯟꯅ ꯍꯦꯛꯑꯒꯦ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯍꯧꯖꯤꯛꯁꯦ ꯍꯤꯡꯒꯣꯜ ꯀꯣꯏꯕꯒꯤ ꯊꯕꯛ ꯌꯥꯝ ꯀꯟꯅꯔꯤꯑꯕ ꯑꯗꯨꯗꯨꯅ ꯇ꯭ꯔꯦꯛꯇꯔ ꯃꯈꯣꯟꯁꯦ ꯑꯗꯨꯝ ꯉꯪ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯃꯇꯣꯟꯁꯦ ꯊꯥꯗꯠꯇꯣꯏꯅꯤ ꯃꯇꯣꯟꯁꯦ ꯐꯖꯕꯗꯤ ꯈꯔ ꯋꯥꯠꯂꯦ ꯇꯤꯟ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯁꯨ ꯑꯗꯨꯝ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯑꯗꯨꯝ ꯈꯔꯗꯤ
ꯍꯦꯛꯑꯒꯦ ꯑꯩꯗꯤ ꯈꯦꯆꯤꯁꯦ ꯊꯣꯏꯗꯣꯛꯅ ꯄꯥꯝꯗꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯗꯤ ꯈꯦꯆꯤ ꯈꯨꯄꯥꯝ ꯑꯃ ꯇꯧꯋꯤ ꯑꯗꯨꯅ ꯃꯥ ꯂꯥꯛꯑꯗꯤ ꯈꯦꯆꯤ ꯍꯦꯛꯇ ꯍꯧꯕꯤꯑꯕ ꯑꯩꯅ ꯄꯥꯝꯖꯕꯅꯤꯅ ꯍꯥꯏꯅ ꯅꯥꯄꯤꯅꯁꯨ ꯂꯣꯏꯔꯦ ꯃꯟꯕ ꯀꯩꯅꯣ ꯇꯧꯕ ꯁꯦ ꯄꯨꯗꯤꯅꯥ ꯄꯥꯝꯕꯤ ꯄꯨꯗꯤꯅꯥ ꯍꯥꯏ ꯑꯗꯩ ꯐꯨꯖꯤ ꯄꯥꯝꯕꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯔꯤ ꯃꯔꯤ ꯃꯣꯏ ꯃꯌꯥꯝ ꯌꯦꯠꯁꯟꯗꯅꯀꯣ ꯍꯦꯛꯇ ꯑꯇꯩꯁꯤꯡꯗ ꯂꯣꯏꯊꯣꯛꯄꯤꯅꯦꯕ ꯑꯩ ꯑꯗꯥꯒꯗꯣ ꯍꯤꯡꯒꯣꯜ ꯀꯌꯥ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯃꯥꯒꯤꯁꯨ ꯊꯕꯛ ꯀꯟꯖꯕꯒ ꯑꯩꯒꯤꯁꯨ ꯊꯕꯛ ꯀꯟꯖꯕꯒ ꯑꯩꯈꯣꯏꯒꯤꯁꯦ ꯃꯥꯏꯀꯩ ꯂꯣꯏꯅ ꯊꯨꯡꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯅ ꯕꯥꯔꯤ ꯍꯤꯡꯒꯣꯜ ꯆꯥꯎꯕꯁꯦ ꯌꯥꯝꯅꯗꯤ ꯋꯥꯏꯗ ꯃꯌꯥꯝ ꯕꯥꯔꯤ ꯍꯤꯡꯒꯣꯜ ꯆꯥꯎ ꯇꯥꯔꯒꯗꯤꯀꯣ ꯖꯣꯟ ꯌꯥꯝꯕ ꯃꯤ ꯌꯥꯝꯕꯒꯤ ꯃꯊꯧꯅꯤ ꯃꯥꯏꯀꯩꯗꯣ ꯅꯪꯅ ꯃꯥꯏꯀꯩ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯃꯥꯏꯀꯩꯗꯅ ꯃꯤ ꯑꯃꯅꯤ ꯑꯗꯒꯤ ꯍꯤꯡꯒꯣꯜ ꯁꯝꯕꯟ ꯁꯨꯕꯒꯤꯅ ꯃꯤ ꯑꯃꯅꯤ ꯅꯥꯄꯤ ꯁꯦꯡꯗꯣꯛꯄ ꯈꯣꯠꯇꯣꯛꯄꯒꯤꯅ ꯑꯗꯨꯃꯥꯏꯅꯀꯣ ꯇꯧꯔꯗꯤ ꯐꯕ ꯑꯩꯈꯣꯏꯅꯤꯅ ꯂꯣꯏꯅ ꯇꯧꯕꯅꯤꯅ ꯌꯥꯝ ꯋꯥꯖꯕꯗꯣ ꯄꯤꯛꯇꯛ ꯂꯥꯛꯇꯛ ꯇꯧꯗꯅ ꯂꯩꯕꯁꯤꯅꯗꯤ ꯐꯔꯖꯥꯠꯅꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯌꯥꯝ ꯁ꯭ꯋꯥꯏ ꯃꯇꯦꯛꯁꯤꯗꯅꯤꯗ ꯐꯖꯔꯤꯁꯦ ꯑꯇꯩꯗꯤ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯦ ꯂꯣꯏ ꯁꯤꯈ꯭ꯔꯦ ꯊꯥꯏꯅꯗ ꯑꯩꯒꯤ ꯐꯖꯔꯝꯕ ꯑꯋꯥ ꯐꯗꯤꯒꯣꯝ ꯃꯌꯥꯝꯗꯣ ꯂꯩꯇ꯭ꯔꯦꯗ ꯍꯧꯖꯤꯛꯇꯤ ꯁꯤ ꯈꯛꯇꯪꯁꯤꯅ ꯆꯥꯖꯔꯤꯅꯦ ꯑꯩꯁꯦ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯃꯟꯕꯤꯔꯒꯦ ꯑꯗꯨꯒ ꯑꯩꯗꯤ ꯗꯥꯅ ꯑꯌꯨꯛꯇꯀꯣ ꯗꯜꯗꯥ ꯂꯩꯇꯦꯕ ꯗꯜꯗꯥꯒꯨꯝꯕ ꯘꯤꯒꯨꯝꯕ ꯍꯥꯞꯄꯒꯗꯤ ꯍꯦꯟꯅ ꯍꯥꯎꯋꯤꯗꯅ ꯈꯦꯆꯤꯗꯤ ꯅꯈꯣꯏ ꯗꯥꯅ ꯆꯠꯂꯒ ꯂꯩꯕꯤꯔꯨꯔꯦ ꯗꯜꯗꯥ ꯂꯧꯔꯨꯔꯦ ꯐꯖꯅ ꯊꯣꯡꯕꯤꯔꯣ ꯍꯥꯏꯅ ꯁꯥ ꯃꯔꯣꯏ ꯐꯖꯔꯦ ꯌꯥꯝꯅꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯃꯩ ꯇꯥꯔꯦ ꯑꯁꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯤꯡꯁꯦ ꯁꯤꯈꯤꯗꯣꯏꯅꯤꯁꯦ ꯂꯣꯏꯅꯕꯨꯗꯤ ꯅꯠꯇꯦ ꯈꯔ ꯁꯤꯈꯤꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯥ ꯐꯪꯗꯕ ꯃꯐꯝꯗ ꯍꯧꯕꯅꯤꯗꯅ ꯁꯤꯅ ꯍꯌꯦꯡ ꯂꯩꯆꯤꯜ ꯇꯥꯔꯛꯑꯒ ꯀꯪꯕ ꯉꯝꯗꯅꯅꯦ ꯄꯥꯝꯕꯤ ꯈꯔꯗꯤ ꯑꯗꯨꯝ ꯁꯤꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯆꯍꯤꯒꯤ ꯑꯩꯒꯤ ꯍꯦꯟꯒꯠꯂꯛꯄꯗꯤ ꯂꯥꯏꯅ ꯍꯦꯟꯅ ꯃꯥꯡꯊꯔꯦ ꯄꯥꯝꯕꯤꯁꯦ ꯑꯩꯈꯣꯏ ꯂꯨꯁꯤꯁꯤꯒ ꯂꯩ ꯑꯗꯨꯒ ꯖꯩꯅꯝꯁꯦ ꯃꯌꯥꯝ ꯍꯣꯔꯦꯟ ꯑꯩ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯂꯦꯜꯂꯅꯤ ꯖꯩꯅꯝꯁꯦ ꯊꯥꯡ ꯄꯨꯊꯣꯔꯛꯇ꯭ꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯖꯩꯅꯝꯁꯦ ꯐꯗꯤ ꯐꯖꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯅ ꯍꯪꯒꯥꯝ ꯆꯔꯥ ꯂꯩꯔꯦ ꯍꯪꯒꯥꯝ ꯆꯔꯥꯁꯦ ꯈꯤꯇꯪ ꯋꯥꯠꯂꯤ ꯊꯥꯕ ꯌꯥꯒꯗꯕ ꯑꯗꯨꯒ ꯍꯪꯒꯥꯝ ꯂꯣꯏ ꯁꯤꯒꯤꯅꯀꯣ ꯑꯩ ꯁꯤꯒ ꯊꯥꯕ ꯍꯪꯒꯥꯝꯁꯦ ꯂꯣꯏ ꯁꯤꯈ꯭ꯔꯦ ꯑꯃꯠꯇ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯈꯔꯕꯨꯗꯤ ꯂꯩꯌꯦꯕꯀꯣ ꯈꯔ ꯁꯨꯃꯥꯏꯅ ꯌꯥꯝ ꯂꯩꯇ꯭ꯔꯦꯕ ꯑꯩꯅ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯁꯤ ꯈꯦꯆꯤ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯀꯦꯃꯦꯔꯥꯗꯤ ꯏꯋꯥ ꯋꯥꯋꯦ ꯈꯦꯆꯤꯁꯦꯀꯣ ꯔꯤꯌꯦꯜꯗꯗꯤ ꯈꯦꯆꯤ ꯃꯆꯨ ꯐꯖꯩꯕ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯣꯞ ꯇꯧꯔꯦ ꯈꯦꯆꯤꯁꯤ ꯃꯆꯨꯁꯤ ꯏꯋꯥ ꯋꯥꯋꯤꯉꯣ ꯀꯦꯃꯦꯔꯥꯗ ꯀꯩꯒꯤꯅꯣ ꯁꯤꯕꯣ ꯑꯗꯨ ꯀꯥꯡꯉꯧꯅ ꯁꯤꯒ ꯂꯩꯔꯦꯀꯣ ꯀꯥꯡꯉꯧꯒꯗꯤ ꯂꯣꯏ ꯋꯥꯎꯈ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯀꯂꯔꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯑꯗ ꯁꯨꯃꯥꯏꯅ ꯁꯤ ꯍꯧꯖꯤꯛ ꯊꯣꯛꯑꯏꯁꯦ ꯃꯌꯥꯝ ꯇꯁꯦ ꯁꯤ ꯀꯂꯔꯁꯤꯅꯤꯀꯣ ꯈꯦꯆꯤꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯦꯡꯍꯜꯂꯒꯅ ꯏꯋꯥꯎ ꯋꯥꯎꯊꯕ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒꯅ ꯈꯦꯆꯤꯒꯤ ꯃꯆꯨꯗꯤ ꯊꯣꯛꯏ ꯑꯉꯧꯕꯁꯨ ꯁꯨꯃꯥꯏꯅꯀꯣ ꯂꯣꯏꯔꯦ ꯍꯧꯖꯤꯛꯁꯦ ꯂꯥꯁꯤꯒ ꯂꯩꯔꯦ ꯂꯥꯜ ꯆꯥꯔꯁꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒꯤꯁꯤꯒ ꯍꯥꯞꯄꯤꯔꯅꯤ ꯑꯩꯈꯣꯏꯒꯤꯅ ꯁꯤꯒ ꯆꯥꯔꯅꯤ ꯊꯤꯊꯔꯛꯑꯒꯦ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯃꯌꯥꯝꯁꯦ ꯐꯖꯅ ꯁꯣꯔꯤꯌꯥ ꯑꯆꯧꯕꯁꯤꯅ ꯊꯣꯡꯕꯤꯔꯕꯅꯤ ꯄꯦꯟꯅ ꯄꯤꯖꯔꯒꯦ ꯍꯥꯏꯅ ꯏꯅꯥꯎꯄꯥꯁꯦ ꯆꯥꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯅꯦ ꯈꯦꯆꯤ ꯃꯆꯨꯁꯦ ꯑꯗꯨꯅꯤꯅꯦ ꯆꯥꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯅꯦ ꯑꯩꯅꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯆꯨꯁꯦ ꯈꯛꯇꯪ ꯐꯖꯕꯁꯨ ꯋꯥꯠꯂꯦꯕ ꯑꯗꯨꯗꯨꯅ ꯃꯔꯨꯝ ꯂꯥꯡꯉꯅꯤ ꯅꯪꯕꯣ 자문 거는 거기래. 이성자 레몬 가서 오이다. 제가 배우자. 왜 그러면? ꯑꯩꯈꯣꯏ ꯍꯧꯔꯝꯃꯤ ꯏꯁꯤꯡ ꯏꯆꯥꯎꯗ ꯃꯨꯠꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ 왜 딱 씹는 거잖아. ꯏꯁꯤꯡ ꯏꯆꯥꯎꯗ ꯃꯨꯠꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯆꯉꯥꯡ ꯂꯣꯟꯕꯗꯅꯦ ꯑꯁ ꯈꯨꯍꯥꯎ ꯑꯃ ꯆꯉꯥꯡ ꯂꯣꯟꯕꯗ ꯃꯥꯏ ꯃꯅꯝꯗꯣ 여기 ጤ가 뭐 먹는 거 있다. 그러면 좀 뭐냐? ꯅꯪꯅꯦ ꯃꯔꯥ ꯃꯆꯥꯒ ꯐꯨꯑꯒꯅꯦ ꯊꯥꯕ ꯑꯗꯨꯝ ꯍꯤꯡꯕꯅꯤ ꯃꯥ ꯍꯤꯡꯕꯗꯤ ꯀꯥꯏꯗꯦ 너무 밤이니. 깔리긴 하는데. ꯅꯝꯕ꯭ꯔꯥ ꯑꯗꯨꯗꯨ ꯀꯌꯥꯅ ꯗꯗꯥ ꯂꯩꯕ ꯑꯗꯨ ꯃꯅꯝꯗꯣ ꯑꯗꯨ ꯃꯅꯝꯗꯨꯅꯤꯗꯣ ꯁꯨ ꯍꯥꯎꯒꯗꯕ ꯀꯩꯅꯣꯁꯦ ꯃꯅꯝꯅꯤꯅ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯔꯦ ꯕꯔꯕꯥꯗ ꯍꯥ 짜게 떠오가. 이거 먹으면 ꯗꯗꯥꯁꯤꯅ ꯇꯧꯔꯤꯅꯤꯅꯦ ꯅꯪꯕꯨ ꯇꯟ ꯆꯥꯕ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈꯦꯆꯤ ꯆꯥꯕ 나랑 그치. 그치나 로리. ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯈꯦꯆꯤꯗꯣ ꯉꯁꯤꯗꯤ ꯀꯔꯝꯅ ꯍꯥꯎꯕꯗꯤ ꯍꯦꯜꯂꯤ 나랑 ꯉꯔꯥꯡ ꯈꯦꯆꯤ ꯃꯇꯨꯝ ꯃꯇꯨꯝ ꯆꯥꯎꯕ ꯉꯁꯤꯁꯤꯅ ꯌꯥꯎꯗ꯭ꯔꯦ 나는 뭐 까프게 봐. 이싱 한다 그지 아빠게 해 부두 엉기라 그럼 그지 어디
ꯅꯪ ꯃꯇꯨꯡ ꯉꯥꯎ ꯂꯩꯔꯛꯀꯅꯣ ꯑꯗꯒꯤꯗꯤ tinga tayo dahil Ako buduin ka lang. Kaya isa yung kata, nang nagkataon ko daw ito na. Buduin ka lang, isa yung kata ko daw. Kaya isa yung naman kita. Muna sarap ko daw. Isa yung may di kang duraga. Isa yung may di kang duraga. Agad, sigang pa diba? Isa yung may di kang duraga. Aduh, ada buku di mana ada buku? Ini dari salah taman. Aduh, nama orang tahu dia apa? Ya, mesti hinggon jeng. Hinggon pasal benar loh ya kau ni sioi. Ni misulai di. Padi gom pasal deh, jenam su pasal deh. Aduh, ka hangam su pasal deh. Hinggon tadi jauh jadi kau isai lekai. Hinggon lekai tar. Loh, se alu thang kre, kau lewat thana kre. Kau budi sudah dah dah. Hinggon kau ada pasal na, iseng se. Hinggon dah pasal na, kau thada nari. Handak ti kau hinggon kau ije me. Hinggon dah pithok kre. Hinggon kau ije sini kau. Aido. Aina sangga kan hinggon kau itu ni apa? Aina kau dah di itu sang dah madi. Sungsang he sang deh. Aduh, aina sangga kan ni apa ni hinggon kau itu kau. No. Aise handak sahi se aise sangdok tu hinggon koi ka ka sangdok ko iduni ba ina hakchang che katang rest pi de kana di khwang gi ana bala e khu tang gi ana bala e aduduna aina hinggon je thadu e ba ko hadi phi tu borom do ina dum ko ge thada ge magi puna mak la ma do ai hakchang ka ma wa ra ga adum tok ba ko adun hinggon duna pesa dam phang ko na ju phang da ba pesa di dum changi na hinggon ko pesa aduga koi saba mingon da bija thokpa lupa mo jo lo roi ba ko kisum kana de aduna kari gi batono ne so akhoi gi ne kana le hodin jang khoma agara le hodin adi myam di le hobna ba bai ju lai adi di le hobani mina le bra maru chalo jra maru tu kano gi ai dum kamna lei basa tu johungi maru su bilano yang nadra ma hona sa ni na ba mo ja o de na chobi jana de gil simanga gi heng tang bunda hodo sidi son ta ba ai heng tang simanga hodo sinang jaro na do minga ni ha poi ro kana hai ming da hai ro le minju mana benda moi lagi mami ngata ni oh hape jauh le na piam de pide kada ai online ni la e hoji ma wanda paisa na je kya ba lokro hai gri baina thaba kal le ne ai maru ki nei la ni la tra khang ni ma se table ki thi oi bina ba tu paisa lo ja ma je jaha jai magi je ma pek kai ni khuche pek ma hoji marup chali isi hoida marup ki chali ne ba ko sosti ki man thaba kana hori dei ga sosti koi manabi mamang dai na pengen wele han ha do thasu deli ha do ni pi macha ma po em ko da heng sosti ni adu gi blocks me am da thang me am da uchara ke se da jara ke thang la kani adu hoji marup chang gi ge me am ko jaure hinggon ni je hinggon tektar na loi khoi gre tektar na khoi da ta jaw di da siga maru changi ge dari bhajare he wow kufa jam taure dari di kakar phang ga thong ma kana taw khre da nang gari kakar pagi na mata sare he sidia ya bhajare Kos pizza dana kari nyonya taw ide khawa mi ja ti do sana mo da bi na le ne a khawa ni pa tha ben da khawa mi se ko
แต่แกน่ากุญแจปฏิเลยเลยนะกว่าแต่อาหารไม่ใช่เลยนะกว่า อันนู้นก็เผาหรอก เขาเนี่ยตีกันสิปีเดียนไอ้เจ๊เนี่ยนะตัวเนี่ยป่ะฉันก็ทักเกล็ดแต่เนี่ยพาวมีเนี่ยไปซาปีได้ไปซาปีได้เจ๊เช่มีละรู้ก็เลยก็เจ๊เช่เลยวันนั้นดูมันน่ากินเจ๊เช่เลยเนี่ยรู้เลยนั่นคือน้ำมิเช่ไม่มาดิตะลักไปอยู่นะเอ๊ะจะไปตามเราก็ได้ยังก็มาหันด้วยนี่ขังเจ้าเต้าเราจะขึ้นนากิโนสี่ทางเลยสลัดเลยชี้ยังไงเดี๋ยวเคยมีเผาด้วยขนาดไอ้เนี่ยจ้ะไอ้ยังมาคงกันอาหารไปอีวันนี้นะตราสิการนี้เราเนี่ยพี่เจนตราอาหารไปอีวันนี้นะไอ้ยังจ้ะจิ๊กโตอะไรนะมั้งไอ้น้องมันก็รวยจ้ะจิ๊กโตอะไรมั้งจิ๊กโตอะไรมาเชี่ยให้โตอะไรสุดที่มาลากินนี่ให้โตกันเนี่ยโตเลยปะไอ้ข้างนอกเลยอ่ะเสียไว้นี่ตาเกี่ยวผีได้เนี่ยมาทานนี่มันตัวเราเท่าไหร่เสียไว้นี่เจ๊จะลักนี่เชี่ยมาเนี่ยเชี่ยมีเผาแล้วไอ้เผาวันเดียวผมก็ทำอะไรผมก็ทำอะไรจริงๆมั้ยน้อยจิ๊กโตอยู่นะจ๊ะจิ๊กโตอยู่นะจ๊ะไอ้อยู่ข้างในตัวนั้นป้าอะไรไอ้เนี่ยตัวเนี่ยเผาอะไรแต่ตัวนี้เชี่ยเลยป้าอะไรใช่ไงเลยมาทำอะไรกี่กิโลตัวนี้เราพังกันไปด้วยเนี่ยเขาเล่นไปวันนี้โอ้ยตัวน่าไปดูว่าคำพูดเด็ดนะมันไม่ได้คำพูดเด็ดนะมาชอบเรียกบุกนะแกแต่ละไอ้เนี่ยตั้งได้ประตูอีเลยเนี่ยไก่ควายตั้งอยู่นั่นแหละนี่เลยเนี่ยไอ้ที่บอกกูตัวเลยนะมันถูกแล้วครับไม่ว่านี่พาไปเอาไว้ในตลาดตัวนั้นมันน่าคนพูดถูกพูดจ้าตัวนั้นนะอันนี้คือตัดไทยนี่ผ่านเลยมาพูดตัดไทยน้องสิเด็กจะลองดูนี่มันดูติ๊กเกอร์เลยครับใช่นะข้างในนะนู่นน่ะติ๊กตรงตาดิดูไปชาตัวทุ่งน้ำหนาจะเป็นทำได้หรอโดยดิโรบันจริงๆไอ้พี่แกทำไมเสียงอ่ะดิจามมาตกใจทำไมเสียงแต่ว่าตาก็ดีไอ้ยำใส่ไอ้ยำหน่วยแกสุวิตากับมันตากันดีกันนะจริงๆตัวแล้วก็มันเผากันเลยเอาแล้วหนูไอ้ดาวก็ดาวร้อยของดาวร้อยเอ๊จะมีหลาที่เกิดตัวแบบไอ้ดาวมันมาขนาดไหนหน่อยนะเอาบีแล้วหนูไอ้ภาษากระปังแกaduga mayam uji santa tare ai maruptegi halaga adu thamai thaba khotpa loraga adu Enaonupa ni je halane na tawre ko ado ma shuti jamna phangdaba ma di queen di leijaningba ko adu pai leite hangi dore nungsu jam nungaite adi khara queen lega di phaba adune ado mayam makha na ji dum yengasi pau si ta halakte nang nama duni ko je la hona ro mai ko to laitre nungai pau tan ning na lai de khwa